BJP की President Sardana Paumida Onkhalaga Wahangway na hangkre. Tokhaiba administration demand tawriba MLA singi manungda yawriba BJP की MLA tareta. Kari action laukhatlabagi haina Paumi singna party asigi state president A Sarda Devi da hangbada. President na wahang adugi paukhum pibagi mahutta wahang hanglagliba Paumida onsinduna. Hauzik thogliba irang asi mamangda leiramba Congress government ki matamda tawramba singaduna. Maruoiba maram oiraga tholagpanay. Imphal West की मफमबु करिगिदमक्ता ऑटोनोमस डिस्ट्रिक्ट काउंसिल ओंथोक्लमलिबनो मदुगी पाउखुम हाना पियु हाइना तखतख्रै ngarang ayu khuman lampakta hangdogliba mironbi nupi khaktagi oiba relief camp da pangthokiba angang saumbagi thauramda saruk yaba lakhiba BJP gi president A Sarda Devi dagi information khara fangnaba paumi singna wahang khara hanglubada Sarda na oina paumi singda onsenduna wahang hanglakpadagi nakal anigi marakta awai akhum khara taunakhe Paumi singi maraktagi amana haujek state asida thogliba irang asigi matangda state asida separate administration taliba BJP gi MLA singi mathakta party gi maikaidagi kari action laukhatpa leibagi haina hangkiba wahangda president A Sardana haike thogliba irang asigi maruoi bahaurakpham root cause mamangda party na phongdokre BJP gi MLA na maitaide attack tawi haina loribra separate administration asi BJP gi MLA na tanbra kanana tanbono haibasi miyamna nainabiyo Matau karam na talakbano. Sardana haike thogli bairang asi Manipur da santi purakpa pamdaba. Manipur bu thugay na ba santi lakta na ba honaramba adudage. Manipur bu kaida na ba Manipur gi integrity kaida na ba. Thanglak pa khongthang kaya da hauki ba government na thamlamba record kaya aduna. Disturb tawrokpa made madu bu semdok sadok na ba tunggi mirol kana na ba honarakpa thoki banay. Paumi gi maike dagi hangki ba wahangi chapsaba paukhumpi na ba taksin bada A Sardana ongkhalaga. Paumi waina yamna experience leiramgane adubu Imphal West ki manungsa na leiramba Kaubru Leikha Toribari amade Kalapahar hana jila parisad oina leiramba do autonomous district council gi manungda onthoklamliba karigino haina Paumi aduda madugi paukhum hana piyu haina mahakna kanna taksin khe maduda ngahak Paumi singa A Sardaga awai akhum tauna khe A Sardana makata na BJP gi wato khise thangjingbu Thangting kanana onthoklambanno Imphal West district ki maphamsu autonomous district council da olamliba karigino Manipur thugaina ba kanana sille maitai MLA na separate administration tanbra separate administration taliba sida BJP haibiganu haina mahakna phongdokhe Manipur dagi separate administration demand tawriba BJP gi minister ani yauba MLA taret ki mathakta party na kari action lakhot kadagi haibadugi paukhumde party president Sarda Devi na piram khidei mahakna hai irang asida lanjenaragliba singsu mayumda hanjilhanana ba government na khongthang lakhot pa haurai lamdam asi mahausa gi phibam da purakna bohona bada matam khara adumak changane adubu government asida angamba thakta lanjena ba sing tamna tamna mayumda hanjilan ba hauragliba simak lamdam asi athubada normal si purakpa yana bagi lambe ne mahakna hai BJP Manipur Pradesh na mekun mathoi dage hangdokiba relief camp asida haujik faubada punna angang chama tek takaidana unakhrei Hauzik faubagi waina mama amasung macha animak asoi angam yauba leitre government ki maikei dagisu chang naina check up tawre chana thaknaba masung hidak lang thaki awat pa lehandre masigi mathakta rims jenims yauna atai lanai hospital amasung diagnostic center singi maikei dage lepa leitana mateng pangbira e lamda masigi puksel chawba singnasu makhal kaya gi mateng pangbira e masigi damakta pumna makpu thagat pa phongdo e matung tarak padasu lingjel manana miyam gi seba tongminase BJP su matam pumna makta miyam gi damak hanba leitana angamba thakta mateng pangani haina Sardana phongdokhe